Incredible Story Manipur na ngasisu aigi nungsiraba viewersinggidamak 2005 da release tawkiba family amadi fantasy da base tawba Charlie and the Chocolate Factory gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.7, Rotten Tomatoes da 83%, Prime Video da 10 gi manungda 6.7, Google users na 75% like pikiba movie amani. Movie asida saktam langliba miyoi kharagi maming pallabada Willy Wonka gi saktam da Johnny Depp, Charlie gi saktam da Freddie Highmore, Grandpa gi saktam da David Kelly. Fare adudi mayam movie asigi samlapo wari pandabida movie romda oina mai onsilasi. Movie asina horakpada aikoina Chocolate Factory amabu uba fangi. Mafam asida makan kaya marom amagi chocolate singbu sarami. Aduga factory asigi mapugi mamingna Willy Wonka kawi. Willy Wonka na magi chocolate sing asigi marakta tokhai ba chocolate mangada golden ticket amamambu hapami. Hairiba chocolate sing asi tongan ba Pitrabi ki mafam kaya amada chocolate sing asi thakirami. Karigumba chocolate sing asigi marakta golden ticket asi thengnaba taragadi Willy Wonka na yamna chawba prize amabu pidoribani. Maram asidagi angangsingnasu Willy Wonka gi chocolate asi aduki matik yamna pamba demand leiba haibadu oirami. Asigi matung tarakpada aikoida Charlie kauba angang nupa macha amabu ulaklambi. Charlie na hujik leiriba mayum asi yamna phibam soklaba imung amadani. Mafam asida makhoigi family adu yamna wana leirami. Ngaihak leiraba matungda Charlie gi mapa adu thabak loiraduna mayumda halaklambi. Charlie gi mapa asi toothpaste company amada thabak tawrami. Mana nungtigi halakpa matamda Charlie gi damak toothpaste ki makhumsing adu magi sananabagi damak pubiraklambi. Charlie gi mapana toothpaste ki makhumsing porakpa aduda Charlie aduki matik yamna haraujarambi. Maramdi mapana porakliba toothpaste ki makhumsing aduna tawduna Willy Wonka gi Chocolate Factory gi design adu mana semduna sanajaribani. Charlie na sariba Willy Wonka gi Chocolate Factory gi design adu uba matamda Charlie gi mapuna Charlie gi mafamda hairaklambi. Aisu hana naha oiringai matamda Willy Wonka gi Chocolate Factory aduda thabak tawrami haiduna wari lirambi. Sahi 15 gi mamangda Willy Wonka na Pitribida khwaidagi chawba magi oiba Chocolate Factory asi sakhibani. Willy Wonka gi factory asi aduki matik yamna maming chatpa Pitribida khwaidagi fawba Chocolate Factory ama oirami. Maram asidagi matam amada India gi ningthau amana Willy Wonka gi mafamda chocolate khaktagi oiba Tasman amabu sanabagi damak hairambi. Matam maduda Willy Wonka na India gi ningthau adugi mafamda karigumba chocolate na Tasman sarabadi nungsa yamna kanna sarakpa matamda soidana ningkhairakani haiduna hairambi. Adum oinamak Willy Wonka na hairiba wa adu tadabi ningthau aduna adumak Tasman adu sabinaba kanna haibadagi Willy Wonka na su ningthau adugi damak chocolate na Tasman adu sabirami. Adubu Tasman adu saba loiraba matungda ningthau adu aduki matik yamna haraurami. Ningthau aduga Maharani aduga chocolate ki Tasman manung aduda leiringai nungsa yamna kanna saba numit amada chocolate sing adu loina saudoraktuna ningkhairambi. Asigi matungda Willy Wonka su magi mayumda amuk halaklambi. Matam masida magi Chocolate Factory da leiriba secret oiba recipe sing adu spy amana huranduna atopa company amada jonthokirambi. Asigi matungdagidi mafam masida Willy Wonka gi secret oiba recipe adu sijanaduna atopa company kaya marom amana chocolate adu saba horaklambi. Masi uba matamda Willy Wonka aduki matik yamna mathamoi soambi. Maram asidagi Willy Wonka na khalami adudi magi company asida thabak tawriba mipum khudimak mabukchen amata sengde. Magi fanaba karisu khanba miyoi amata nate haiduna mafam aduda thabak suriba mipum khudimak magi company adudagi loina tanthokirami. Aduga Willy Wonka na magi company asibusu thonglonjanduna factory asida chocolate saba adu lepkirami. Matam kharagi matungda amuk Willy Wonka gi factory asida chocolate saba adu horaklami. Aduga matam masidasu movie asigi horakpada aikoina ukhiba Willy Wonka na magi chocolate singi marakta golden ticket hapagi thabak adu handamuksu adumak tawrami. Willy Wonka gi chocolate sing asigi marakta golden ticket manga bu haplibani. Aduga golden ticket manga asigi manungdagi angang amagi mafamda Willy Wonka na yamna chawraba prize amabu pigadoribani. Maram asidagi lamlamda leiriba store singda Willy Wonka gi chocolate aduki matik yamna demand leirami. Aduga mafam aduda leiriba miyoi singnasu Willy Wonka gi chocolate aduki matik yamna leirambi. Nakal amaromda aikoida ulakliba asi Charlie gi family da ulaklambi. Numit asi Charlie gi birthday numit su tarami.
ꯆꯥꯔꯂꯤꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯆꯥꯔꯂꯤꯒꯤꯗꯃꯛ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃꯕꯨ ꯂꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯆꯥꯔꯂꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯣꯀ꯭ꯂꯦꯠꯄꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯒꯟꯕ ꯑꯉꯥꯡ ꯑꯃꯗ ꯐꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯤꯀꯦꯠ ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯐꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ, ꯃꯥꯅꯕꯨ ꯍꯦꯛ ꯄꯥꯝꯈꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯣꯛꯑꯣ ꯌꯥꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯤꯁꯤꯡ ꯍꯦꯟꯅ ꯂꯩꯗꯨꯅ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗ ꯆꯣꯀ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯀꯨ ꯈꯣꯛꯍꯟꯗꯨꯅ ꯌꯦꯡꯍꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯇꯤꯀꯦꯠ ꯑꯗꯨ ꯐꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯔꯂꯤꯒꯤ ꯕꯥꯔꯗꯦꯒꯤ ꯒꯤꯐꯠ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯥꯒꯤꯗꯃꯛ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯑꯃ ꯂꯩꯔꯛꯇꯨꯅ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯆꯥꯔꯂꯤꯅꯁꯨ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯆꯥꯔꯂꯤꯁꯨ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨꯇꯕꯨ ꯐꯪꯉꯕꯗꯤ ꯍꯥꯏꯗꯨꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯃꯀꯨ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯈꯣꯛꯆꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯥꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯈꯣꯛꯂꯛꯄ ꯃꯇꯝꯗ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯌꯥꯎꯔꯝꯗꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯔꯂꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯇꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯕꯨ ꯃꯇꯦꯛ ꯃꯇꯦꯛ ꯊꯦꯛꯇꯨꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯦꯟꯊꯣꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯑꯍꯨꯝꯁꯨꯕ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯇꯥꯏꯀꯨꯟꯗꯣ ꯁꯥꯟꯅꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨꯕꯨꯅ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ, ꯒꯦꯝ ꯁꯥꯟꯅꯕꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯐꯪꯉꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯖꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯥꯅ ꯌꯥꯝꯅ ꯁꯤꯡꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯗꯨꯅ ꯀꯔꯝꯕ ꯆꯣꯀ꯭ꯂꯦꯠꯇ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯁꯤ ꯌꯥꯎꯔꯝꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯁꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯆꯥꯔꯂꯤꯒꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯇꯨꯠꯄꯦꯁ ꯀꯝꯄꯅꯤ ꯑꯗꯨꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯇꯨꯠꯄꯦꯁꯀꯤ ꯗꯤꯃꯥꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯅ ꯊꯕꯛ ꯁꯨꯔꯝꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯨꯅꯕꯒꯤꯗꯃꯛ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯦꯆꯤꯟꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯊꯝꯕꯒꯤ ꯀꯔꯤꯁꯨ ꯀꯝꯄꯅꯤꯗ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯀꯔ ꯀꯌꯥ ꯑꯃꯗꯤ ꯀꯝꯄꯅꯤ ꯑꯗꯨꯗꯒꯤ ꯊꯕꯛ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯔꯂꯤꯒꯤ ꯃꯄꯥꯁꯨ ꯀꯝꯄꯅꯤ ꯑꯗꯨꯗꯒꯤ ꯊꯕꯛ ꯇꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯔꯂꯤꯒꯤ ꯐꯦꯃꯤꯂꯤ ꯃꯄꯥꯅ ꯊꯕꯛ ꯇꯠꯄ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯔꯂꯤꯒꯤ ꯃꯄꯨꯅ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯃꯄꯨꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯊꯝꯂꯛꯄ ꯄꯩꯁꯥꯕꯨ ꯆꯥꯔꯂꯤꯗ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯍꯟꯗꯛ ꯂꯩꯒꯗꯧꯔꯤꯕ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯗꯗꯤ ꯁꯣꯏꯗꯕꯤ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯆꯥꯔꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯠꯇꯨꯅ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯩꯔꯨꯗꯨꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯁꯥ ꯆꯥꯎꯅ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯗ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯟꯗꯛꯃꯨꯛꯁꯨ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯥꯔꯂꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯩꯁꯥ ꯑꯗꯨ ꯈꯨꯝꯒꯠꯇꯨꯅ ꯆꯥꯔꯂꯤ ꯑꯃꯨꯛꯀꯁꯨ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛ ꯁ꯭ꯇꯣꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯆꯥꯔꯂꯤꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯍꯦꯛ ꯂꯩꯕꯒ ꯉꯥꯏꯉꯝꯗꯕꯤꯗ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯥꯔꯂꯤꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯔꯂꯤꯒꯤ ꯃꯈꯨꯠꯇ パイꯔꯤꯕ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ "ꯅꯪꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ "ꯅꯨꯄꯤ ꯑꯁꯤꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ, ꯇꯤꯀꯦꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯃꯆꯥ, ꯃꯤꯅ ꯉꯥꯡꯕ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯨꯅꯨ, ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯠꯇꯒ ꯄꯟꯊꯗꯨꯅ ꯂꯩꯔꯅꯨ, ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯥꯔꯂꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯆꯥꯔꯂꯤꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯟꯅ ꯂꯥꯎꯗꯨꯅ
mama mapa mapu mabokki mafamda aroiba ticket adu aina fangle haiduna chensilaklambi Charlie gi wa asitaba matamda famungda naduna leiramba Charlie gi mapu Josu harauduna famung adudagi kumbaktuna mafam asida dance tawrambi aduga ticket adubu paiduna yamna harauna leirambi matam asida Charlie gi mapana ticket adugi maningda iriba adubu paraklambi ai Willy Wonka ni laibak faraba nakhoiga aiga handshake tawningi adubu hojiki oinadi nakhoibu aigi factory da laknabagi damak aina thonglauna hangduna leiri aduga nakhoina lakaduriba matam asi February gi tang ama pung 10 taba matamda aigi factory gi gate mamangda lakpiyo haiduna hairami aduga adomna lakpa matamda adombu senabiba ngamba yumgi ahal amagasu loinagadabani hairami matam asida Charlie gi mamana tang amadi hayengni aduna Charlie nang matam leitre haujimak namai nami tathu uro aduga mafam aduda chatnaba thaurang tawrasi thengkhrani haiduna hairi adubu yamna luribadi matam asida Charlie ga kanaga chatkadoroibano haiba asini asumna kanaga chatkadoino haiduna khanarappa matamda pupu Jona Charlie ga aiga factory aduda chatke haiduna hairi Charlie gi mapanasu fare babana bu chatpa ngamgani hairabadi Charlie ga punna chatminaro haiduna hairambi matam asida makhoigi imungi miyoising loina haraunarami adubu harauriba singasida Charlie na asumna hairi aikhoina karisu Willy Wonka gi factory da chatloi maramdi ticket asi aigi ifamda nupi amanasu paisa mayam ama piduna leige haiduna hairakhrabani aduna factory da koiruba adudagidi paisa na hena maru oi paisa adu leirabadi aikhoigi imungi kharatang oirabasu menagani haiduna Charlie na hairi Charlie gi wa asitaba matamda imung aduda leiriba miyoi khudimaki sakphamsing adu loina hanjana khirami matam asida Charlie gi mapu George na Charlie gi mafamda asumna hairi Charlie nangna karigi damak adugyamna pukning handaribano paisa haibasidi nungti numit khudingi bengda mayam ama namsinduna leiribani aduga nangna hujik pairiba ticket adudi malem asida leiriba fauraba paisa yamna pairaba miyoi singnasu ticket adubu amuktang ujage haiba fauba uba phangdriba yamna maman yamlaba ticket amani aduna nang karigi singnari paisadi nongma natraga nongma soidabi talaga fangani adubu nangna fangliba ticket adudi aikhoina punsi supap talabasu amuk hanna fanglaroi haiduna hairi masidagi hojik yamna harauna Charlie adu chatnabagi damak thaurang tawkhirami mathangi sinda aikhoina uriba asi Willy Wonka gi factory gi gate mamang aduda ticket phanglaba angang manga aduga mabu senaba ngamba parents manga amaga leptuna leirami aduga makhoigi matung adudana miyoi kaya amanasu makhoina changkhiba adu yengadobagi ngaiduna leirami pung 10 hek tabaga Willy Wonka gi gate adu hangdoraktuna ticket phanglaba miyoi sing adubu manungda changkhirami makhoina changlakpagi lambi aduda Willy Wonka na hanana arrange tawduna makhoibu oknabagi damak chocolate na saraba miyoi kaya ama dance tawhanduna makhoibu oambi dance adu loiraba matungda nakandagi chaisu paiba tupi uppa masamna lengjum jauba nupa ama thoglaklambi nupa asina thoglakpa matamda angang amana nangna kadomdagi changlaklibanau nangna kanano haiduna hanglai pupujo na hairi mafam asida nakhoigi mangda leiriba nupa asini Willy Wonka hairiba asi hairabi asidagi Willy Wonka na mana hanana ithoktuna poraklaba si amabu puthoraktuna mafam asida lakliba angangsing asibu yamna taramna oammi aduga makhoi punna Willy Wonka gi factory manung asida changminnaraklambi Willy Wonka gi factory manung asida changlakpa matamda magi factory asi aduki matik yamna sarami Willy Wonka na makhoi singi mafamda hairi aigi factory asida thabak suriba miyoi sing asidi asabada hainaba miyoi ngaktani maram asina aigi factory asi yamna sahandaba yade haiduna khara laklaba matungda Willy Wonka na hairi hojikti aigi factory asigi yamna maru oiba mafam adu yaurakle haiduna makhoibu pusannabagi damak makhoina manung aduda changlakpa matamdadi mafam asida leiramliba asi chocolate na semba ising chaibi chocolate na semba uwa napi fajaraba haira kaya marom amabusu leirambi mafam asida leiriba posak khudingmak chocolate ki ngakta oirami Wonka na angangsing adugi mafamda hairi mafam asida leiriba chocolate ki ising chaibi asida chentharakliba chocolate sing asi amaga mix tawraba matungda hena ahauba mahau ama thoknabagi damak semlibani aduga aigi mafam asida leiriba posak khudingmak chocolate na semba chaba yaba posak ngaktani hairambi chaba yaba chocolate ngaktani hairakpa asida anoiba yamna chaba pamba angang adudi mafam asidagi pochai singbu thattuna chaba hauraklambi aduga anoiba angang asibu senanabagi damak lakliba mama adunasu mana porakliba bag aduda chocolate ki matum taba posak kharabu hapchillambi
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯦꯔꯣꯅꯤꯀꯥꯅ ꯑꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ-ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯣꯡꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯝꯄꯥ-ꯂꯨꯝꯄꯥꯅꯤ ꯍꯥꯏꯅ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯟꯅꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯝꯄꯥ-ꯂꯨꯝꯄꯥꯁꯤꯡꯒꯤ ꯂꯩꯐꯝ ꯎꯝꯄꯥꯂꯤꯟꯗꯒꯤ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯥꯏꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯕ ꯎꯝꯄꯥ-ꯂꯨꯝꯄꯥꯒꯤ ꯂꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯠꯇ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯣꯡꯀꯥꯅ ꯍꯥꯏꯔꯛꯏ, ꯎꯝꯄꯥ-ꯂꯨꯝꯄꯥꯁꯤꯡ ꯑꯁꯤ ꯁꯥ-ꯀꯩ ꯇꯅ ꯊꯜꯂꯕ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕ ꯂꯝ ꯑꯃꯗꯒꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯑꯋꯥꯡꯕ ꯃꯊꯛꯇ ꯂꯣꯏꯅ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯆꯣꯀ꯭ꯂꯦꯠꯀꯤ ꯐ꯭ꯂꯦꯚꯔꯁꯤꯡꯕꯨ ꯊꯤꯕ ꯆꯠꯄꯗ ꯃꯈꯣꯏꯕꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯎꯒꯤ ꯃꯊꯛꯁꯤꯡꯗ ꯂꯣꯏꯅ ꯂꯩꯕꯅꯤ, ꯃꯔꯝꯗꯤ ꯎꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ-ꯀꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯥꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯎꯝꯄꯥ-ꯂꯨꯝꯄꯥ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯇꯤꯟꯈꯥꯛꯀꯨꯝꯕ ꯇꯤꯟ ꯃꯆꯥ-ꯃꯆꯥ ꯐꯥꯗꯨꯅ ꯆꯥꯔꯒ ꯍꯤꯡꯕ ꯃꯤꯑꯣꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯁꯤ ꯀꯣꯀꯣꯋꯥ ꯕꯤꯟꯁꯅꯤ꯫ ꯃꯈꯣꯏꯅ ꯀꯣꯀꯣꯋꯥ ꯕꯤꯟꯁ ꯑꯁꯤ ꯂꯥꯏꯒꯨꯝꯅ ꯂꯥꯠꯂꯝꯃꯤ꯫ ꯀꯣꯀꯣꯋꯥ ꯕꯤꯟꯁꯀꯤ ꯃꯍꯥꯎꯗ ꯉꯥꯎꯖꯕ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ꯫ ꯑꯗꯨꯒ ꯀꯣꯀꯣꯋꯥ ꯕꯤꯟꯁ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯆꯣꯀ꯭ꯂꯦꯠ ꯁꯥꯕꯗ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯈꯜꯒꯤ ꯕꯤꯟꯁ ꯑꯃꯅꯤ꯫ ꯑꯗꯨꯅ ꯎꯝꯄꯥ-ꯂꯨꯝꯄꯥꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯀꯣꯀꯣꯋꯥ ꯕꯤꯟꯁ ꯑꯗꯨ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯄꯤꯖꯒꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯤꯉꯩ ꯑꯅꯣꯏꯕ ꯑꯉꯥꯡ ꯆꯣꯀ꯭ꯂꯦꯠꯄꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯣꯀ꯭ꯂꯦꯠ ꯃꯍꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯀꯟ-ꯀꯟꯗꯨꯅ ꯊꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯂꯩꯔꯥꯏ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯃꯍꯤ ꯃꯔꯛ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅ ꯆꯣꯀ꯭ꯂꯦꯠ ꯃꯍꯤ ꯃꯔꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯣꯡꯀꯥꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯑꯆꯧꯕ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯇꯨꯅ ꯃꯦꯆꯤꯟ ꯑꯗꯨꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯃꯍꯤ ꯆꯤꯡꯊꯣꯛꯅꯕ ꯄꯥꯏꯞ ꯑꯆꯧꯕ ꯑꯃꯕꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯞ ꯑꯗꯨꯗ ꯆꯣꯀ꯭ꯂꯦꯠ ꯃꯍꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯈꯠꯂꯛꯂꯝꯃꯤ꯫ ꯆꯣꯀ꯭ꯂꯦꯠ ꯃꯍꯤꯁꯤꯡ ꯑꯗꯨ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯝꯄꯥ-ꯂꯨꯝꯄꯥ ꯈꯔꯕꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯣꯀ꯭ꯂꯦꯠꯀꯤ ꯍꯩ ꯈꯔꯕꯨ ꯍꯦꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯁꯨ-ꯁꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯦꯛꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤꯗꯃꯛ ꯏꯁꯩ ꯑꯃꯁꯨ ꯁꯛꯑꯝꯃꯤ꯫ ꯏꯁꯩ ꯑꯁꯤꯒꯤ ꯃꯌꯦꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯀꯛ-ꯃꯀꯛ ꯀꯛꯇꯨꯅ ꯆꯣꯀ꯭ꯂꯦꯠ ꯁꯥꯕꯗ ꯍꯥꯞꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯃꯍꯥꯎ ꯑꯁꯤ ꯍꯦꯟꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯩ ꯑꯁꯤ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯦꯆꯤꯟ ꯑꯁꯤꯅ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯋꯣꯡꯀꯥꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ꯫ ꯋꯣꯡꯀꯥꯅ ꯈꯨꯝꯃꯤ, ꯆꯠꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯣꯀ꯭ꯂꯦꯠꯁꯤꯡꯕꯨ ꯃꯀꯛ-ꯃꯀꯛ ꯀꯛꯇꯨꯅ ꯁꯦꯝꯐꯝ ꯃꯐꯝꯗꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯣꯀ꯭ꯂꯦꯠ ꯃꯔꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯀꯛ-ꯃꯀꯛ ꯀꯛꯇ꯭ꯔꯤꯉꯩ ꯅꯪ ꯆꯠꯇꯨꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯋꯣꯡꯀꯥꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯝꯄꯥ-ꯂꯨꯝꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯁꯤ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯣꯀ꯭ꯂꯦꯠ ꯃꯍꯤꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯀ꯭ꯂꯦꯠꯅ ꯁꯥꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤ ꯑꯃꯕꯨ ꯎꯝꯄꯥ-ꯂꯨꯝꯄꯥ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯍꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕ ꯍꯤ ꯑꯗꯨꯗ ꯋꯣꯡꯀꯥ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯣꯀ꯭ꯂꯦꯠꯀꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯣꯡꯀꯥꯅꯁꯨ ꯆꯣꯀ꯭ꯂꯦꯠ ꯃꯍꯤꯁꯤꯡ ꯑꯗꯨ ꯈꯔ ꯀꯟꯗꯨꯅ ꯆꯥꯔꯂꯤꯒꯤ ꯃꯐꯝꯗ ꯄꯤꯊꯛꯑꯝꯃꯤ꯫ ꯆꯥꯔꯂꯤꯅꯁꯨ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯆꯣꯀ꯭ꯂꯦꯠ ꯃꯍꯤ ꯑꯗꯨ ꯃꯄꯨꯒ ꯌꯦꯟꯅꯗꯨꯅ ꯊꯛꯃꯤꯟꯅꯩ꯫ ꯆꯥꯔꯂꯤꯅ ꯋꯣꯡꯀꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ, ꯋꯣꯡꯀꯥ, ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯉꯛꯏ? ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯛꯏ ꯍꯥꯏꯗꯨꯅ꯫ ꯆꯥꯔꯂꯤꯅ ꯋꯥꯍꯪ ꯑꯁꯤ ꯍꯦꯛ ꯍꯪꯕꯒ ꯉꯁꯥꯏꯗꯒꯤ ꯅꯣꯛꯈꯦꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯋꯣꯡꯀꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯨꯗꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐ꯭ꯂꯥꯁꯕꯦꯛꯇ ꯋꯣꯡꯀꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯌꯥꯒꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ ꯋꯣꯡꯀꯥ ꯑꯁꯤ꯫ ꯋꯣꯡꯀꯥꯅ ꯍꯣꯂꯣꯋꯤꯟꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯑꯃꯕꯨ ꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯣꯀ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯣꯡꯀꯥꯒꯤ ꯃꯄꯥꯅꯗꯤ ꯋꯣꯡꯀꯥꯒꯤ ꯃꯐꯝꯗ
chocolate kumba karigumba amata chaba yaramde maramdi Wongkagi mapana mahakpu chocolate sing adu sarabadi yada sokani yada tin soidana sarakani haiduna Wongkagi mapana pamami adudi malemda khwaidagi ya phajaba misak adu magi masanupa asina oihanba adu pami aduga Wongkagi mapana Wongkana pujarakliba chocolate sing adubu mafam asida mai loina thadokirami masi uba matamda Wongkadi mathamu yamna sokserami asumna hojik presence time da mu ulaktuna Wongka asi magi haukraba punsi adu ningsingduna mangaga fammaga leirami matam asida makhoigi hi asi yamna kanna thauba horaklambi Charlie-na Wongka da kauduna Wongka nangi hi asi hojik akhuba mafam amada thauduna chatkidore haiduna Wongka na umpalumpa sing adugi mafamda hi asi hojik yamna kanna thauro haiduna hairambi masidagi akhuba mafam aduda turengi irei aduga loinana sienduna poraklambi aduga irei yamna kandaba ipak amada amuk taraklambi mafam asida Wongkana makhoisingi mafamda hairai aina hojik nakhoida yamna maru oiba aigi room amabu utke haiduna inventing room da makhoibu pusalaklambi inventing room haibadi anowa pochai kaya marom amabu puthokpa room haibani room manung asida sanglaklaba matungda machine kaya amabu mafam asida thabak tawduna leirambi Willy Wongkana makhoisingi mafamda hairai nakhoina sanglakliba room manung asida leiba pochai singkari amatabu paiganu haiduna aduga mafam aduda leiramba mithai amabu lokhatuna makhoida asumna hairai mafam asida hojik aina pairiba mithai asi paisa yamna paiba ina kaira khunba macha masu singi mithai ni masigi mithai asi sahi ama chopna sijanarabasu kari amata magi sang asidagi tumsilloi haiduna aduga atopa mithai amamu paikhatuna asumna hairai masigi mithai asidi sam haunaba mithai ni masigi mithai asibu hek umlabadi masam hauramdaba mi asi masam haurakadoribani adubu haujikti masigi mithai asigi formula asi semba loidri aduna karigumba charuba taragadi nangi nasapumba loina samgi sam ngakta ngai khidoribani hairami aduga mafam asida leiramba machine kharabu Willy Wongkana thagatuna chewing-gum amabu semami aduga chewing-gum adu semba loiraba matungda Willy Wongkana asumna hairai mafam asida aina hujik semliba chewing-gum asidi aduki matik yamna angakpa makhangi chewing-gum amani karigumba chewing-gum asibu charabadi cha insang kari amata chadrabasu yare chewing-gum asida cha insang pumbagi mahau pumba loina yaure haiduna masi taba matamda Violet na chewing-gum asibu chaningami chewing-gum asibu chanabagi damak chewing-gum amabu lokhalaklambi Violet na chage tawriba aduda Willy Wongkana chadanabagi damak khamnaba tawrami adubu khamba ngamdabi Violet na adumak chewing-gum adu saijankirami chewing-gum asi machana saiba asi uba matamda Violet ki mamana asumna hairai Pitribi asida asigumba chewing-gum asi khwai ihan hana chaba asi aigi isana oiragani masigisu record leiragani haiduna Violet na chewing-gum adu asum sarakpa matamda cha injang ahau ahauba kaya amagi mahau faurambi aduga loisalakpada blueberry gi mahau chewing-gum aduda fauraklambi masidagi Violet ki manaton aduda khamen gi machu lakpa haurambi hojik Violet ti chewing-gum adu saiba lepamde masidagi magi masa pumba khamen gi machuda loina onthoraklambi aduga magi masa asisu chauthoraklambi Wongkana hairai chewing-gum asi semba loidribani aduna ni mangonda aina chaganu haiduna khamliba adu chewing-gum asigi blueberry gi mapa asida semba loidabi problem kharabu thoktuna leirabani haiduna asidagi manakta leiramba umpalumpa kharabu kauduna Violet asibu juice sungtokpam mafam aduda pukhro haiduna hairai masidagi umpalumpa kangbu aduna Violet adubu khamen mana chaukhalakliba adu pochai mahi sungtokpam mafam aduda induna pusankhirami masidagi Wongkana hairai aikhoi matam yamna mangwankre aduna hojik khara thuna chatlasi haiduna asidagi makhoina room amada lakpa matamda nupa amana hairai masigi room asidi aisu khangi nuts maku khokfam room amani aduga Wongkana hairai nangdi karamba machine sijanaduna mafam asida nuts sing asi maku khoi haiduna Wongkana no aduna magi thong adu hangtorokpa matamda squirrel kaya amana magi nuts sing adubu maku khoktuna leirami masi ubada Wongkagi mafamda hairai kari maramgi damak squirrel sing asi sijanaduna nuts sing asi maku khoklibano umpalumpa sijanaduna maku khokpadi yadabra haiduna Wongkana hairai squirrel sing asi nuts maku khokpa fajana hairaba trail loiraba kangbu ngaktani makhoina khokliba sigumna atopa kana amatana nuts sing asi mapop kaihandabi fajana khokpa amata ngamde mafam asida leiriba squirrel sing asidi makhoigi makhutna hek paiba matamda nuts asi karambana afabano karambana fattabano haiba loina khangba ngami hairami
Masi taba matamda ningai yamna thiba angang nupi macha aduna mapagi mafamda baba ai squirrel ama pami squirrel ama piyo haiduna mafam asida ningai tawba horakami angang asigi mapana angang asigi mafamda masida leiriba asinataba atopa squirrel amabu leibige hairami adubu angang asinadi adumak yadabi masida leiriba sing asi pami haiduna ningai tawraklambi wangkagi mafamda angang adugi mapana asumna hairi nangi asida leiriba squirrel amabu aingonda piro nangna piyo haiba maman sing adu loina pige haiduna hairi adubu nupa asina hairiba wafam asida wangkana kari amata yaraklamde masidagi zat jamna thiba ningai yamna kanba angang nupi asi squirrel amabu fana bagi damak squirrel singna thabak suriba mafam aduda changsin khirami nupi asina mafam asida changlakpa asi uba matamda thabak suduna leiramba squirrel sing adu angang nupi masa asi tamna yamna kanna senselaklambi aduga angang nupi masa asigi masa pumba squirrel sing aduna loina omsanduna attack tawrami aduga squirrel amana angang nupi masa asigi makokta kaksi hattuna yenglaba matungda makhoi singi mafamda ingit tawraklambi mafam asida changlakliba nuts asi afava nut nate fattaba nuts ne haiduna masidagi mafam aduda leiriba squirrel sing aduna angang nupi masa adubu chingduna nuts fattaba mayam langthokfam dustbin adugi makhunda angang nupi masa adu thadakhirami masa nupi thadakhriba adu uba matamda mapana wangkagi mafamda asumna hangai nuts fattaba maku singasi kadaida hundo I haiduna wangkana hairi nuts fattaba singasi loina mai thadokpani friday numit khudingi adumak mai thadokpani ngasi asi friday numitni aduna nasabu mai thadringai kannabagi damak chalhoro haiduna hairi masidagi masana takhriba makhul aduda kadomda chatkrabano haiduna paktharaga yengduna leiringai mafam masida leiramba squirrel amada angang nupi macha adugi mapagi matungda kaurakpa matamda masu punna dustbin aduda tasen khirami masidagi wangkana lemhoriba makhoi singi mafamda hairi haujikti thengkhinabani aikhoidi adumak makhata na koiba chatlasi haiduna asumna laktuna makhoi elevator amada tongduna laami elevator asida makhoi singadu pulap kakhalaba matungda wangkana asumna hairi factory asi koige hairabadi khwaidigi faba asi elevator asina oigani haiduna magi elevator asina factory asida yawningba mafamsingda loina yawba yai mathak makha khakta chatpada natana oijetsu elevator asi tawduna loina chatpa yai aduki matik yamna advance oiraba elevator ama oirami matam asida wangkana mana piklingaigi matam kharabu ningsinglaklambi mana porakliba chocolate sing adu mapana mai thadokhiba matam aduda wangka aduki matik yamna sauninglambi aduga mafam asidagi magi bag adu paiduna mafam amada chatkinabagi damak thorang tawrami matam aduda wangkagi mafana wangkagi mafamda hairi karigumba nangna mafam asidagi thokrabadi nangna halakpa matamda mafam asida aidi leiramlaroi haiduna adubu wangka mapana hairiba adu kari amata tadabi mafam asidagi atopa mafam amada chatnaba train station da laami wangkana train station jawraklaba matungda mafam asida leiramba security amana wangkagi mafamda hairi ngasidi train sing kari amata chatlaroi ngasigidi close tawkhre haiduna masidagi upai leitraba wangka mayumda amuk halaklambi wangkana mayumda halakpa matamdadi magi mapasu yumsu mafam asida kari amata leiramdre asumna hojik wili wangka magi hanagi wakhal amada tauduna leiringai maikna chatkadoriba elevator adugi switch amada mahakna choose tawduna namkhirami hojik maikna khankhriba room asi TV leiba room amadani room asi yawraklaba matungda wili wangkana makhoi singi mafamda spec amamambu upu haiduna pirami makhoina asum changakpa matamda wili wangkana makhoigi mafamda hairi TV na atopa mafam amadagi mafam amada channel sinduna thaba yabagum aigi chocolate sing asisu aigi TV asida tawduna mafam khudimakta loina thaba yai haiduna wili wangkagi wa asi taba matamda mike hairiba angang asi yamna sawraklami aduga wili wangkagi mafamda asumna hairi nangna hairiba asidi ai kari amata thajade nangna hairiba asi namtha ngaktani nangna science ki maramda karigumba amata bu khangdre TV na matau karamna pot ama mafam amadagi mafam amada thaba yagadoribano haiduna wangkana makhata na hairi nangna khangdabagini nupa macha aigi khulai asidi mitrang amagumbani aduna mafam asida lakliba pot khudimak loina sokpa lauthokpa loina yai aduga mafam asida lakpa chocolate chana thaknaba khudimak lauthoktuna khoina sijanabasu loina yai hairabi maikna wangkagi mafamda hairi nangna fajana khangdabagini nangna puthokliba machine asi teleportation kawi
masina pot amabu mafam amadagi mafam amada thaba yaribani nangna karisu fajana khangdabida machine sing asibu sijanariba karigino haiduna yamna saurami asumna wangkagi mafamda nganglamlaba matungda mic hairiba angang asi TV aduna leiriba maikai aduda yamna kanna chensin khirami aduga mana machine adu on torokpa matamda machine gi light mangal adu kapthorokpa matamda mic adu mafam adudagi mangkhirami masidagi lemhauriba wangka amadi Charlie makhoi sing aduna TV channel sing adu sinduna mic adu karamba channel da yaurakpage haiduna yengambi asum makhoina channel sing adu sinduna yenglakpa matamda channel amada mic adu pisak piktuna yauduna leirami mic na pisak piktuna yauduna leiriba adubu mic ki mapana TV manung adudagi lawthoami aduga mic ki mapana wangkagi mafamda hangai aigi isa asi pikliba asidagi matau karamna amuk hana hanagi fivamda lahanba yagani haiduna mathangi sinda aikhoida room asidagi thoklaklaba matungda wangkana asumna hanglai hojik lemhauriba asi angang kayabu leiri haiduna pupu joina hairi wangka hojikti aigi isu Charlie asi khaktabu ngaire haiduna masi taba matamda wangkana hairi aida sukhangi angang sing asigi maraktagi Charlie buna soidabida winner asi oigani haiduna hojikti winner asi nangna oire aduna aigi khwaidigi maman jamlaba prize asi nangna fanglagani haiduna wangka su magi damak matik chaba angang ama fangbasida yamna haraurami aduga makhatana hairi hojikti aikhoina tawgadoba thabak kaya marom ama leiri aduna hojik chatlasi lao haiduna magi elevator aduda tongkhalaklami elevator adu hanadigi hena yamna speed kanna mathaklomda kanna yangna chengkhatpa horaklambi aduga magi leiriba elevator adugi mathaki building adu thuwaiduna atya mathakta drone amagumna paiduna leirami aduga factory adudagi maithi horaba angang sing adudi magi senanaba lakliba parents sing aduga tawduna tholaklambi anoiba angang adusu chocolate marakta tasalubagi chocolate itaidaiduna tholaklambi aduga squirrel singna thadakiba yamna yathiba angang adusu amot akai marak adudagi mapaga tawduna imot motna thoklaklambi aduga violet chu pochai mahi sungtokpham aduda sungtoklubagi saru sayang yaudaba amagumna thokhirambi nakal amaromda atya mathakta paiduna leiriba Charlie amadi wangka makhoina tawriba sing adu loina uribani aduga wangkana Charlie gi mafamda nakhoigi yum adu kadaida no haiduna hangi Charlie na su makhoigi yum aduda khudom bithinduna masigi yum asi aikhoigi ni haiduna hairambi piklaba patlaba khangpoksang adugi manungda Charlie gi mama amadi mapa makhoinadi yamna thawai wana magi machanupa adu halaktri haiduna ngaiduna leirami asumna leiringai hanadagi fivam sokna leiriba Charlie gi yumgi mathak adu thugaiduna wangkagi drol adu imung aduda tasilaklambi Charlie na mama amadi mapa uba matamda yamna harauna mama mapagi manakta chensenduna kolambi aduga asumna hairambi aikhoi mangagi manungda winner adu hojikti aina oire haiduna wangkasu Charlie gi imung aduda leiriba potlamsing adu akoiba aduda koyeng yengambi aduga Charlie na toothpaste makhumna sakiba wangkagi chocolate factory adubusu urambi wangkana Charlie da hairi Charlie nangna hojik fangliba prize asi aigi factory asini haiduna adubu Charlie na di wangkana hairiba wafam asida thajaramdi wangkana hairi nongma numit ama mana masam kakpa matamda magi samgi marakta pok amabu thengnakibani pok adu uruba matamdagi mana khanki adudi hayengwai mana leitraba matamda magi chocolate factory asi kanana mahut sinbi hogani haiduna masidagi mana khwaidagi matik chaba magi chocolate factory asibu ningthijana senaba ngamgadauba angang amabu thirakibani nakhoi mangagi manungda khwaidagi ikon kona lehoba winner oiba angang asi aigi factory asigi mapu oibada khwaidagi matik chaba angang ni haiduna aduna hojikti winner asi nangna oirabanina aiga loinana chatlasi aigi chocolate factory asigi mapu asi nangna oiruro lao haiduna hairi aduga makhata na wangkana hairi hojikti nang aiga puna leiragadawbani aduna nangi hanagi punsi asi loina kauthokro haiduna Charlie na wangkagi mafamda hangai karigomba aina nanga loina duna chatlabadi aigi ipu ibok ima ipa kari amata thengnaba fanglaroidra haiduna wangkana hairi hoi kana amatabu nangna ningsingluraganu hojik aisu ithanda leiribasidi aduna nangsu factory asida nathanda leiro aduga chocolate kaya marom ama saduna yamna mai paklaba miyoi ama oiro haiduna hairi Charlie na asumna hairi karigomba aigi family singa punna leiminaba fangloidabu oiragadi ai nangi factory adu lawraroige nang chatkhro haiduna hairi wafam asitaba matamda Charlie mathwai yamna nungaitana mafam asidagi adumak chatkirambi
Wongkana magi factory adu yauruklaba matungda Charlie gi matau asida yamna angakpa fawrambi aduga mahakna khaliba wakhal asi karino haiduna samamnaba kaya amasu leirami asigumlaba wakhan mayam asina haujikti Wongka gi chocolate asigi mahau handaraklami nongma numit ama Charlie paisa tanabagi damak khungup kap thaduna leirami mafam asida mamai khumba nupa amasu kap thanabagi damak laami Charlie na nupa adugi kap adu thaduna leiringai nupa aduna Charlie gi mafamda hairi hantak mukti Willy Wonka gi chocolate anauba adu mahau yaudre haiduna hai aduga yonbasu fajana sitraba male haiduna Charlie di kari amata khumdabi adumak leirami aduga nupa aduna makhata na hairi nang hanana Willy Wonka adu unarurabra haiduna hairi Charlie na su hairi hoi aina magi factory da koiba chatlure adubu mahak adu aina di hana yamna phaba miyoi ama oina khalubani adubu madi karisu aphaba miyoi di nate aduga magi samkak adusu yamna nokningi haiduna hairi matam masida mana kap thariba miyoi adu Willy Wonka oiduna leirami aduga Willy Wonka na Charlie gi mafamda asumna hanglai karigumba nangna wakhan nungaitaba matamda nang kari tawi nangi wakhanda kari phawi haiduna Charlie na hairi aina wakhan nungaitaba matamda aigi imung manung leiriba sidi aina wakhan waba matamda aigi imung manungna adumak aigi awaba pumba loina themjinbi haiduna wafam asida Charlie di masada hainadaba ama fawbugum hainadaba mawong ulambi Charlie na Wonka da hangai kari maramgi damaktano nangna family asi hek palakpaga nasada hainadaba mawong matau uliba asi nangna khangraba male family ga punna leiminaba asi kari karam tawi haiba thajadraga nangsu hangduna yengu haiduna Wonka na Charlie da hairi nangna hairiba asi aigi babada hangu hairibra haiduna Charlie na su hoi nangi babada nangi punsigi awa nungai phudingmak loina hangu matam aduda nangi babana soidabi nangi damak karigumba kharadi soidana tawrakani haiduna aduga Charlie na makhata na hairi karigumba nangna nathanda chatpa tallabasu aiga loina duna chatsi hairami asidagi elevator aduda tongduna makhoi ani Wonka gi mapagi yum aduda laami thong adu thilluba matamda Wonka gi mapa tholaktuna asumna hairi nakhoi doctor unanabagi damak appointment lawrabra haiduna adubu Wonka na khumbi doctor unanabagi dabak appointment di lawdri adubu doctor di unadaba yadre haiduna manungda Charlie amadi makhoi ani changa ami aduga Wonka gi maya adu check tawnabagi damak Wonka gi mapana bed aduda hiphalami adugi matung Wonka gi maya adu yenglakpa matamda Wonka gi mapa yamna angakpa fawrambi aduga asumna hairi asuk phajaba yadi aina mamangda amuktasu ukhidri asigumba ja asi aigi isanupa natana kanagumba amatagi yada aina ngasi phawba thengnaраktri haiduna hairi doctor aduna sukhangami adudi mafam asida lakliba asi magi machanupa Willy Wonka ni haiba asi aduga Wonka gi mapagi mayum asida Wonka gi maramda phongba khabar kaya marom amabusu collection tawduna frame chanduna thetuna leirami haujikti Wonka na sukhange adudi mapana mabu kayagi matik yamna nungsi haiba asi mafam asida Willy Wonka amadi mapa yamna nungsinana chetna konduna leirami asigi matungda aikhoina uba fangliba asi Charlie na Willy Wonka gi factory adu yanaba amagi matungda Charlie na lorami madudi Charlie gi family pumba chocolate factory aduda punna leiba haiduna masidagi Charlie gi hanagi mayum aduga chap manaba ama chocolate factory adugi manungda saduna thamami aduga mafam asida makhoi gi family asi yamna nungaina leibagi sin asi utlaba matungda movie asi matang swaida loisinkhirami ngasigi aigi movie explanation asida wahai wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiu haiba wafam thamjari.